Houkhiba May tang kunda Ukhrul da pangthokpa suba Shirui Festival ki louba chatpa paomee team amada Gawaltabi da duty touduna leiramba Mahar Regiment ki personal singna Manipur State Transport ki bus ta Manipur Thaba wahei Louthokhannaba Chatharakhiba Thouong adu yaningdaba phongdoktuna ngasi Waithou Apunba Meira Paibi ki ima ebel singna Waithou da Wakat meepham chathakhre Wakat meepham aduda saruk yakibi Waithou Meira Paibi ki advisor Samadram Chawbina Hai Houkhiba May kunda Thoukhiba Gawaltabi ki Thoduk adu Waithou Meira Paibi na akan mongda condemn tawi Thoduk adu ki tekcha khudingma Governor Chief Secretary DGP amadi Security Advisor na pugadabani Manipur ki manungda Manipur haiba wahei ase thabi yaroi hairiba ase India ki karamba loda yawbage security ki asigumba mathung phuktaba Thouong adu ki mathakta lenga asina chap chana action lougadabani haiki Wakat meepham adu ki sarugama oina Meira Paibi singna Manipur muthakta yaroi Maraleba security personnel singi mathakta action lougadabani action louba ngamdrabadi governor from thadu haiba yauna tongan bakulaw kaya sulawki Kasi ako'y giramdam sida ako'y Manipur Thaba yaro hagadi haibase ako'y karamba ako'y malemgi ainda karamba luoda yawgeba ako'y sigumba mayamje ako'y sigi leireba mayam ako'y iramdam sida ako'y kaimta right rakraba ako'y sigi damakta ako'y yamna ako'y condemn tawjabagi adugumba phamjabane sigise aduga ngasi ako'y Indiana ako'y bu sarang nungga thambiriba asigumbase thambiganu aduga ako'y security singje mathau tadre ako'y security singje hanbigroba ako'y sida amona laibirano ako'y hakse ako'y ining ikha tamna ako'y laijaba ako'y paomee